Jiri-Imp Imphal Railway Line Project Matam Chana Loishinaba Paikat Payaba Thabak Khudimak Paikhatli Haina Railways and Food Processing Industries ki Minister of State Ravneet Singhna Rajya Sabhagi MP Leisimba Sanajaoba Aiba Cherol Tharaktuna Khangalakrai Wafam asi haukiba February ahum da famkiba Parliament mifamgi 0 hour matamda MP Sanajaoba Jiri-Imp Imphal Railway Line Project asi athuba matamda loishinbiu haiduna House pukhatkiba wafam adugi paukhum oina khangalakibani Minister Ravneet ki cherola duda kilometer chamaga taramathoi sangba railway line project asi Imphal bu Indian Railways Network ka samna hannabagi damak paikhatpa project ni Chaurakna lupa crore lising kunithoi ga chani ga humdra mari hena changlaba yai haina panariba project asi damak kumza lising ani kunga mari gi Mars kunthra mathoi fawbada lupa crore lising tara mari ga chamri ga kunhumdoi gi sanfam sizna krai Jiri-Imp dagi khongsang fawbagi kilometer yankai manga ga dasmik ahum taruk sangba line asi kumzali singani tara taret ki February amadi kumzali singani kunithoi gi September thada tangkak ani thokna paikhat palai khrai khongsang dagi none amadi none dagi Imphal fawbagi thabaksu hauzik paikhatli adum oinamak railway project asi loishin bahibasi state lengakna matam chana land acquisition tauba forest clearance tauba utility sing hongdokpa geological amadi topography ki fibam yauna law and order masung working mansing da akai ba piriba climate ki makha poli hairakli